manipur anova popular ministry ama semdabagi wafam lekhai tadri BJP gi MLA amana hai anova lenga semgani haibagi matamdi kumjali sing aniga kunga taret ki February phawba thabai yai haidana BJP gi MLA amana hai statement asi thammi haidana headline oina yauri masi matang da Shanta handak ta Hoziki Masida Harisi Manipur anova popular ministry ama semdabagi wafam lekhai tadri BJP gi MLA amana hai anova lenga semgani haibagi matamdi kumja lisingani ga kunga taret ki February phawba thaba yai hai hariba BJP MLA masamagna hozik khogi November phawbagi manungda khogi popular government ama semba yai haidana handak khogi BJP MLA sing Delhi de chatlubagi marakta dumak thamli adu BJP MLA marak amadagi mu haribasi February lakadoriba 2027 ki election phawbada adumak haidi election do pangthok tribokti hariba khoi popular government ama semba ngamgani habagi thajabadu leite habani mahangna thamliba warol se masida handaki keno da so khogi androgi khogi MLA mana su dumak phongdokhibada oidragadi mahak BJP dagi resign tawgani khotkani habasu adumak thamli adumak pu November bokki manungda semgani haba makti thamli masig matangda amuk makoina miyamna sum hainabada koina tajabada lakadoriba 2027 gi election sida BJP gi ticket tanabadi laadana BJP gi mirep amabo tholkani habagi thajabasu leite ka habasi miyamna ningbu dingangnari madugi makoi su dumak madugi akiba dugi damakta haiba popular government amasi semnabagi damakta haiba makoi gi political strategy am oina haiba handaki Delhi gi khongjang chi su sumaina sanction bani kaina miyamna ningbu dingangnai masi how far kadai bok chu milali habadi khangdri adumakpu oja Shanta gi motadi masi kari kamaina yengbe lengak sem de wari ji de ko lengak sem ga dabode nan sem yare adu ai wakhanda BJP gi akanaba leader khara natana heavyweight natana ko ata yidi career je loi do male handak matang se ko November de lengak sem bai bidi PR gi tha taruk pha bagi suspended animation je anira ka hum rakte ne sangdok pa ya de ne tong na du gi sambit patra na moi de tamme hai bagi moi ne se tamja wa ne ba ko sangdok pa mana pirei be maram je akoi thabak loisalabnina mayam gi sakar sem na ba thorang to biyo na hayak panate ba akoi ga tinaba khangnaba mayam da hangbada moina hari se ko suspended animation ne je anira umra kumdagi hene extend to ya de aduna si loi gi bata ga di adum dissolve to bata bani na thandi leidna sakar do dissolve animation do dissolve to ga PR oina continue to bata bani aduna handak ki sina aroi bo oi gani aduna noi gi lengak sem bagi se handak loi ga di sem ba ya bagi chance to lei na katang hayak pani hayo si magne mina tamak pa se ko chalu mi yaw bana tamak ai tare parisana da ko aduna pakhalak bai ne ba hosi ga mu 2027 da ta ba ya hari se ado kai gumba handaki si moi sem ngam hodre aduga dissolve to re ngala se masana su dissolve to holaka do male saujan na raga ai tare ko ngai chalaga sum niram do hayang sita ga re kan khoi loi resign to re ga ne sem ya re hai ga de ko moina dissolve to ro ngai da moina mina dissolve to ro ngai da automatically constitution na dissolve to ro ngai da nasai masana oina resign to jar ka do male ba khoi BJP de to e ga na kendra gi meeting ga singatana mandal gi ko future khoi tungda kari tausige khoi BJP dagi to ga khoi kamaina lebak se makha ta na khoi na MLA khoi leader moina kamai puthasige gaina khoi mandal ga khana gre gaina khabar ga habka to male miyam gi confidence chingna bo hona ba ko adumain kha to ka to male ada masida la ka do se kari gumba dissolve to thokre ta ba ado ta di BJP se anova mamai anova face khara soidana semakani naha oi ba sing adagi ngasai tuan ba lebak sigi luching boy ba se samna da professor mayam dagi boire youth leaders sing dagi boire adumain toga anoba mamai ma soidana semaka to male BJP se ko hanagi leaders sing sidi moi de collapse tani moi ticket bo phangwe sengna haige ko moi ticket bo phangwe aduga mi khara di political career se hanta kisena pura loi boy ni yam thenge mo koin to ise ko pura loi ni kaim ta moi hogot phamju le roi only moi de le do ise moi gi mandal do le ba ma gi yamna arumba worker khara mi lising tare na vote kaap do mi lising ani ga le ho ba ko mi lising trama na ga vote kaap do mi lising mari ga le ho ba ma gi aduga ngasai gi mawon da pen da bagi thab politics ta hai ta bagi adugum bagi punishment do prajana soi pirakane to bo ngasai gi aina hosi haija bu ni moida center na
ꯑꯩꯈꯣꯏꯅ ꯍꯥꯏꯐꯝꯗꯤ ꯊꯣꯛꯇꯦꯀꯣ ꯃꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯏ ꯃꯣꯏꯅ ꯇꯥꯔꯒꯗꯤꯀꯣ ꯇꯧꯕꯇꯕꯨ ꯍꯦꯚꯤ ꯋꯦꯠ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯔ ꯃꯣꯏ 7-9 ꯅꯠꯇꯅ ꯑꯇꯩꯗꯨꯗꯤ ꯃꯣꯏ ꯀꯦꯔꯤꯌꯔꯁꯦ ꯄꯨꯔꯥ ꯂꯣꯏꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯗꯨꯒ ꯂꯣꯏꯅꯤ ꯑꯗꯒꯤ ꯃꯣꯏ ꯚꯣꯠ ꯂꯦꯞꯐꯝꯐꯥꯎ ꯈꯪꯗꯗꯅ ꯉꯥꯎꯗꯅꯀꯣ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅꯤ ꯀꯥꯏꯅ ꯇꯧꯔ ꯁꯦꯝꯃꯛꯑꯒ ꯀꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯏꯖꯠ ꯑꯃ ꯌꯦꯡꯉꯒ ꯍꯧꯖꯤꯛ ꯕꯤꯍꯥꯔꯗ ꯇꯧꯔꯤꯗꯅ RJDꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯀꯦꯠ ꯄꯤꯔꯛꯇꯕ ꯑꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯌꯥꯝ ꯑꯃ ꯅꯣꯏꯅ ꯇꯧꯔꯝꯕ ꯀꯔꯞꯁꯟ ꯑꯗꯨ ꯑꯗꯥ ꯍꯧꯖꯤꯛꯇꯤ ꯌꯨꯠꯁꯤꯡꯁꯦ ꯌꯥꯝꯅ ꯑꯦꯋꯦꯌꯔ ꯑꯣꯏꯅꯔꯕꯅꯤꯅ ꯑꯅꯧꯕ ꯐꯦꯁꯦꯁ ꯄꯥꯝꯃꯛꯄꯒꯤ ꯂꯤꯗꯔ ꯁꯤꯟꯗꯣꯔꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯀꯟꯅ ꯇꯧꯔꯛꯏꯗꯅ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯂꯩꯔꯤꯁꯦ ꯀꯨꯏꯔꯛꯑꯕꯅꯤꯅ ꯂꯩꯉꯥꯛ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯒꯤ इलेक्शन थादनब फनबो मतिक चान लेरवैदोइनेबको अदुना कैरियर से बीजेपी सिना सेंट्रल बीजेपी सिना अखनब पॉलिटिशियन खरा नतना मी खरगी कैरियर दी सुम लोइसन गिदोइने ना आई सुमाइन थमजगे